ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯧꯁꯤꯡ ꯂꯩꯕ ꯂꯧꯃꯤ꯫ ꯃꯇꯝ ꯑꯃꯗ ꯆꯨꯖꯥꯛ ꯊꯥꯕ ꯂꯧꯃꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯏ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄ ꯂꯧꯃꯤꯒꯤ ꯃꯦꯂꯥꯗ ꯃꯍꯥꯛꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯗꯨꯝ ꯇꯥꯏ꯫ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯄꯨꯊꯣꯛꯄꯒꯤ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯑꯦꯋꯥꯔꯗ ꯐꯪꯏ꯫ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯑꯐꯕ ꯆꯨꯖꯥꯛ ꯄꯨꯊꯣꯛꯄꯒꯤ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯨꯖꯥꯛ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄꯒꯤ ꯋꯥꯔꯤꯗꯨ ꯖꯔꯅꯦꯂꯤꯁ ꯑꯃꯒꯤ ꯃꯅꯥꯀꯣꯡꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯖꯔꯅꯦꯂꯤꯁ ꯑꯗꯨꯅ ꯂꯧꯃꯤ ꯑꯗꯨꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯈꯪꯂꯛꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯨꯖꯥꯛꯀꯤ ꯃꯔꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯐꯥꯔꯝꯁꯤꯡꯗꯁꯨ ꯊꯥꯍꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯃꯔꯨꯁꯤꯡꯗꯨ ꯃꯈꯣꯏꯗꯁꯨ ꯄꯤꯊꯣꯛꯏ꯫ ꯖꯔꯅꯦꯂꯤꯁ ꯑꯗꯨ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯃꯤꯗꯨꯗ ꯍꯪꯏ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯗ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯃꯔꯨ ꯄꯤꯊꯣꯛꯂꯤꯕꯗꯤ? ꯃꯈꯣꯏꯅ ꯑꯐꯕ ꯃꯔꯨꯗꯨꯅ ꯑꯐꯕ ꯆꯨꯖꯥꯛ ꯄꯨꯊꯣꯔꯛꯄꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯃꯦꯂꯥꯗ ꯃꯈꯣꯏꯅ ꯐꯥꯔꯁ ꯇꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯂꯧꯃꯤꯗꯨꯅ ꯈꯨꯝꯂꯛꯏ, ꯆꯨꯝꯃꯤ, ꯑꯩꯅ ꯃꯈꯣꯏꯗ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯃꯔꯨꯗꯨ ꯃꯈꯣꯏꯗ ꯄꯤꯊꯣꯛꯏ꯫ ꯃꯈꯣꯏꯅ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛꯇꯨ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯊꯥꯕꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯄꯥꯝꯕꯤ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯍꯧꯔꯛꯏ꯫ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗ ꯑꯐꯕ ꯆꯨꯖꯥꯛꯁꯤꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯄꯣꯂꯦꯟ ꯒ꯭ꯔꯦꯟꯁꯤꯡꯗꯨ ꯅꯨꯡꯁꯤꯠꯅ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯆꯨꯖꯥꯛ ꯄꯥꯝꯕꯤꯁꯤꯡꯗ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯣꯁ ꯄꯣꯂꯤꯅꯦꯁꯟꯗꯨꯅ ꯑꯩꯒꯤ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯆꯨꯖꯥꯛ ꯄꯥꯝꯕꯤꯁꯤꯡꯗꯨꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯄꯨꯊꯣꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯆꯨꯖꯥꯛꯁꯤꯡꯗꯨꯅ ꯆꯥꯊꯣꯛ ꯂꯩꯇꯕ ꯆꯨꯖꯥꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯆꯨꯖꯥꯛꯁꯤꯡꯁꯨ ꯆꯥꯊꯣꯛ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯆꯥꯊꯣꯛ ꯂꯩꯕ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯂꯧꯕꯨꯛꯀꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯆꯨꯖꯥꯛꯁꯤꯡꯗꯨꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯑꯣꯏꯒꯗꯕꯅꯤ꯫ ꯂꯧꯃꯤꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯖꯔꯅꯦꯂꯤꯁ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯂꯧꯃꯤꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯍꯥꯟꯅ ꯈꯪꯂꯝꯗꯦ꯫ ꯂꯧꯃꯤ ꯑꯗꯨꯅ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯈꯜꯒꯤ ꯆꯨꯖꯥꯛ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫